Ngasisu mahaussagumna Sanalaibag Story Collection na mayamgidamakta nungairaba phungawari ama puduna lakjare. Wari asigi mamingna Mamigi Laibag. Wari asibu ibirakpana Dhana Tongram. Hausik mayamgi maphamda wari asi khudol damjari. Mayam punna taminarasi. Thaina mamangai matam amada ngami nupa ama leirami. Mahaki mamingna mangan haina kaurami. Nong mamangan mahaki nga phabada sizinaba in adu pairaduna hi ama holaga turien amada nga asum pharami. Tanja aduda nong kanna surakpana maram oiraga hi adu khamlaga nong thuplami. Adubu nong adudi lepa kauba nairamde. Hi adusu ising mayamna thumjillakpadagi lupkhigadauri. Maram aduna mangal hi adugi manakta laklaga hinungda yauriba ising adubu situklami. Tanja aduda akan manungsit ama silakpadagi hi adu mathak makha onduna ironungda lukhirami. Mangan su hi dugi hivanda makoktu yaikibadagi wakhan mangladuna ireina chenthakirami. Pungza kharagi matung mangandu ipak amada yaurakhi matam asida nong nungsisu lepkre. Ngaihaki matung mangal wakhal taraklami adubu mahakna thungluriba mafam asidi karamba mafamno haiba khanglamde. Makok khara kaikhiba aduna maram oiraga makok adu yamna narami. Adugi matung nungsa yaiduna asotpa masabu kangnaba hotnarami. Nakal amaromdana nupi ama mapaga kana khanari. Ipagi lamhenbi nang si piklingaidadine yamna nungshirambani ko. Ipana nahakwa nungshi mandana nahaki naming phawba nungshi haina kaukhibani ko. Adubu leisabi pharakpa matam sidadi nahakse lamhenbi haina ngasidagi kaurabani ko nang haisini. Pabung, ay silam helasu hendrasu nazang pina trahaba. Ay khoigi mamigi laibag sida ay lainingdre. Masaksu amata phazade. Aduga kana amata su ubanate. Ay khoigi laibag masen khakta unay. Atay ato pa laibag ta koi basakani hairisini. Ipagi biyama. Chalhan ningdabagi ipa na khamba natine. Karigumba nang nakoi basakpada nasado nare khalo. Kana na mating pangdawrige ba. Adum siba tawa. Pabung, adu adaga amata khangde ay di. Chatkani haisini. Aibu uba mana aibu mateng pangzani. Ay khangde hay magsakani haisini. Ipagi bema. Nahaksi wakhal yamna yawdebo. Ipana hairibase yadaba tawganune. Adudasu natana isana yum asi thadolaga chakhibada yum asida lehodoribase ipa itomtaniko. Nang wakhal khradi khanba phabaniko. Pabong, aidi khangde. Aidi aina ningkhibada tawdabase leifam safam khangdeba. Lam koiba satlasu koina leira oigeba. Aidi khangde chakani aisini. Asumna mapada isau taramlaga nungsidu magi kada changlami. Ka hek yaubaga nung ama thingnarami. Nung aduda karigumba mayek kharasu irami. Adubu mayek adu nungsina paba ngamlamde. Maram aduna nung adu puraga mapagi nakta amuk laklam. Ipagi lamhenbi. Kari amuk tawre. Isau tawba oktibra. Pabong adugi nate. Se nungsi yengo. Nungsida irise kari hairino. Kai piro. Oh, masigi nung asidi chahi lising kayadagi mamigi laibak sida leiraklaba nung amani. Pabong, nungda iriba mayekto karino haibane. Hairoidabo oiradi piro thugaikragi. Adugi nate. Masi thugaibu yaba nung natene. Haujikti isana lam koiba chatke habado ipana yare. Adubu nung asidi puraga chakhiba tabani ko. Nung asida iriba mayekse hek pabaga nahagase. Atopa laibaki miyoisingna ugadoribani. Aduga uhaningdaba matamdana tu makhada iriba mayek si pagadabani. Adudi mayek asi isana paba hainaba ipatamge ko. Asi hairaga mayek singdu tambirami. Mayek anido hek khangkhibadagi nungsido hayeng ngaiba ngamlaktre khudakta koiba chatninglami. Maram aduna mapabungda phagi khara tawrumlaga potharukhige haina hairami. Mapabungnasu hoi pothajaro hairami. Adugi matung nungsi magi kada changlaklaga khaw amada sana lupa jana thaknaba kaya haplami. Adugi matung mapabung uhanda lona chatkirami. Ngaihaki matung mapabung su machabu yengsinba machagi kada laklami. Adubu macha nupidi leiramdre. Ka adu supung chai chai tuna leirami. Mapabung do haujikti macha yum thadokre haiba khanglami. Maram aduna wakhal phathaduna lehauki. Nakal amada mangandu pat adudagi nga khara pharaga chai amana lenglaga maithakta yaiduna mai tharami. Aduga nga adu yaina set setuna sari.
Matam aduda lamhui khara nga manam adu tabadagi laklami. Aduga mangangi akoibada leirami. Mangan su makhutta khulai amata yaudaba oibana lamhui sing adu ubada akiba poklami. Maram aduna nga adu machet selaga makhoi masing sunaba pijarami. Adugi matung lamhui singdu mangangi akoibada mai yairaga tumkhirami. Ngaihaki matung nga ama amuk laurami aduga chaba hauki matam asida nungsina nga lobagi manamdu namlakhi nga manamdu hek namlubadagi nungsidu chak yamna lamba haibadu oirami. Maram aduna ngagi manam lakpa maikaida sagol thauduna laklami. Nungsina asum yenglakpada maikhu khuba urami. Asumna nungsi maikhudu tamna sagol thauzilakhi matam asida mangandi hiptuna leirami. Nungsina akoibada leiriba lamhui singdu ubada yamna kirami. Lamhui amana nganglakpada nungsidu sagoldagi chongtharaga mangangi nakta sensilaktuna kanna konduna aibu kanbiyo haina haijai. Adubu mangandu ikikina phuk hawalaga koyeng yenglami. Matam aduda khonjel tamak taraga masakti uba phanglamde. Mangana ngaktuna leiba ubada napiduna nung adu lauthoklaga ahanbada iriba mayek adu parami. Adu hek pabaga mangangi lingjomda nupi amana kolibadu urami. Mangan sumadu ubadagi makhut kanthoklaga maning khara halami. Aduga kanano mira laira haina hanglakhi matam aduda nungsina machin sugatlaga mamitka lauthoklaga asumna khumlei. He, nahaku karamba nupano? Awaba taraba ibu kanbigedi khandene. Lai oiragabu nangonda kanbiyu haikidro. Nangbu angawba nuparo. Udro se, nangi lamhui mayamsina aibu zadawgi khongliba se. Lamhui mayamgi mayasi udro. Mayasina chiklabadi aisi siroidro. Nupani kaina pangal sonbi nupigi mateng pangi haina di khandene. Ho, nangsi lai nataba. Mi oirabako. Saubu yade. Aigi nahak se lai maluri. Put phawdorako sida. Ado, lamhui singse aigi sunate. Ngasaidagi aigi akoibasida aibu senarira khangde adum leiribani. Aina nga lawrubadugira khangde. Adubu aina nga pijakhibadai adum tumina kullaga leikre. Aisu nangdawna lamhui mayam se ubada akiba phawribani. Lamhui mayam se kiringai nahaki saptraduna amuka hena kihale. Wantharaga siyawdaba aise laibak pharabani. O adudi lamhui singse nga pijabadagi akoibasida nangbu senariba oireko. Adudi lamhui singse nga chaba pamjabagi oiramni. Adunabu nahakna nga tharakpa ngairibani. Ado ate tokro. Karigumba moi singsina aikhaini jakhradi kamai tawne. Chelhorasi haibraba. Asi hairaga amuk kaplami. Adubu mangana nungsiba thembirami. Asamna namisu takre namit hek tabaga lamhui sing adusu hankirami. Makhoi hek hankibaga nungsidu awaba kokhibagum sor asangba ama hondoklami. Adugi matung nungsina manganda wahang kaya hangba horaki. Ibung, nahak maphamsida kaidoramino. Misu amata leitaba maphamsida kari tawramino ba. Kadaidagi lakpano? Namingna kari kawe? Sasat hayo. Kaino, nahaki wahang mayamside. Nangna inakta laklaga aina kanano hangdobasida nangno aina hanglainine. Haige. Aigi ming mangan kawe. Ai ngamini. Aigi khunga maphamsiga kayam lapnabano haibasu ai khangde. Asi hairaga manganda thokiba thodok-sing adugi wari liba hauraki. Nungsisu manganda munna yenglaga mangana liriba wari adu hoi haina tajari. Mangansu wari du koithoktana lijari. Aduga wari loiraga nungsida yenglubadadi nungsidu mananganda ngathaduna tummaga leiramki. Mangana nungsida ngahak yenglaga mangana litliba phurit aduna nungsigi masada supiraga ningthijana pothahanki. Adugi matung mangana nupidu yenglaga asumna amuk khanjai. Kayada mangaw thikraba nupinone. Waraba male tumthakre. Masibu kadaidagi lakpa mino. Natraga mahaksi mangba haiba nupi oirazalane. Ahanbada aina uramdaba. Aduga mu urab. Masibu mitranga haibi nupi oirigadrane. Natraga hingsabi saklon yamna hongba ngambi oirigadrane. Asumna khanduna lairingai nungsidu manglan ama mangjai. Manglan aduda mangba khuding taibang phawna hairaki. Manglan duda mapana masabu chatanaba kanna hairami. Matam aduda nungsina Pabong, aina ngasimak chatkani. Lam koirani haisini. Mamigi leibaksida ai lainingde haina hanjin haikraba natro. Wahai asi tabada mangandu phuk hagoli. Matam aduda nungsina makhut aduda takpaiduna chatkino aibu sangbiyu hairamlaga amu nakhoraki. Mangandu kibaga kaiga adumak tumina leirami. Asumna namit adumasu haukirami. Anganba ayuk aduda mangana wa ama khairami. Aduga masin tumna ilam.
ꯑꯗꯨꯒꯤ ꯃꯇꯨꯡ ꯄꯥꯠ ꯑꯗꯨꯗ ꯆꯥꯛꯇꯥꯗꯨꯅ ꯃꯆꯤꯟꯖꯥꯛ ꯆꯥꯔꯤꯕ ꯉꯥ ꯑꯗꯨ ꯇꯝꯅ ꯂꯪꯗꯨꯅ ꯉꯥ ꯈꯔ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯩ ꯍꯧꯗꯨꯅ ꯉꯥ ꯑꯗꯨ ꯌꯥꯏꯕ ꯍꯧꯔꯝꯃꯤ꯫ ꯉꯥ ꯌꯥꯏꯕꯒꯤ ꯃꯅꯝ ꯑꯗꯨ ꯇꯥꯕꯗ ꯅꯨꯡꯁꯤꯗꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯉꯥꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯉꯥꯗꯨ ꯃꯨꯟꯗ꯭ꯔꯤꯕꯣ ꯍꯥꯏꯅ ꯍꯪꯂꯛꯈꯤ꯫ ꯃꯉꯥꯟꯅꯁꯨ ꯃꯨꯟꯗꯣꯔꯦ, ꯅꯃꯥꯏ ꯅꯃꯤꯠ ꯍꯥꯟꯅ ꯇꯥꯊꯣꯛꯂꯨꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯡꯁꯤꯁꯨ ꯄꯥꯠ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯐꯝꯂꯒ ꯃꯃꯥꯏ ꯇꯥꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥꯏꯈꯨ ꯑꯃꯅ ꯃꯈꯨꯠꯇ ꯆꯤꯛꯂꯛꯈꯤ꯫ ꯅꯨꯡꯁꯤꯗꯨ ꯏꯃꯥ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯈꯣꯡ ꯀꯥꯎꯔꯒ ꯀꯞꯂꯤ꯫ ꯃꯉꯥꯟꯁꯨ ꯅꯨꯡꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯀꯩꯗꯧꯔꯦ ꯍꯥꯏꯅ ꯍꯪꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯃꯈꯨꯠ ꯑꯗꯨꯗ ꯆꯤꯛꯇꯨꯅ ꯌꯥꯜꯂꯒ ꯂꯩꯔꯤꯕ ꯋꯥꯏꯈꯨ ꯑꯗꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯋꯥꯏꯈꯨ ꯑꯗꯨ ꯃꯉꯥꯟꯅ ꯇꯥ ꯄꯥꯏꯔꯒ ꯄꯤꯛ ꯄꯤꯛ ꯊꯨꯗꯦꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯨꯗ ꯁꯣꯔ ꯀꯥꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯨꯡꯁꯤꯗꯨ ꯃꯃꯥꯏ ꯇꯥꯒꯤ ꯈꯟꯅ ꯏꯁꯤꯡꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯨꯕꯗ ꯋꯥꯏꯈꯨ ꯃꯈꯣꯡ ꯑꯇꯦꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗꯒꯤ ꯏꯃꯥ ꯍꯥꯏꯅ ꯑꯃꯨꯛ ꯀꯟꯅ ꯂꯥꯎꯔꯒ ꯃꯉꯥꯟꯗ ꯐꯠ ꯀꯣꯜꯂꯝꯃꯤ꯫ ꯏꯕꯨꯡ ꯃꯉꯥꯟ, ꯑꯩ ꯃꯥꯏ ꯇꯥꯕ ꯉꯝꯃꯔꯣꯏ, ꯄꯥꯠ ꯑꯁꯦ ꯋꯥꯏꯈꯨ ꯉꯥꯛꯇ ꯉꯥꯏꯔꯦ, ꯑꯩ ꯀꯤꯖꯩꯌꯦ, ꯑꯩ ꯃꯥꯏ ꯇꯥꯔꯔꯣꯏ꯫ ꯏꯆꯟ, ꯀꯩꯁꯨ ꯀꯤꯒꯅꯨ, ꯑꯩ ꯂꯩꯔꯤꯁꯤꯗꯤ, ꯁꯦ ꯅꯃꯤꯠꯇꯨ ꯎꯏꯁꯜꯂꯨ꯫ ꯃꯉꯥꯟꯅ ꯑꯁꯤ ꯍꯥꯏꯕꯗꯒꯤ ꯅꯨꯡꯁꯤꯗꯨ ꯃꯃꯤꯠ ꯎꯏꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯉꯥꯟꯒꯤ ꯃꯈꯨꯠꯇꯨꯅ ꯏꯁꯤꯡ ꯀꯜꯂꯒ ꯅꯨꯡꯁꯤꯒꯤ ꯃꯃꯥꯏꯗꯨ ꯇꯥꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯒꯤ ꯃꯤꯍꯨꯟꯗꯨ ꯐꯥꯊꯕ ꯉꯝꯗ ꯗꯪ ꯗꯪ ꯆꯣꯡꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯥꯏ ꯇꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯉꯥꯟꯅ ꯌꯥꯏꯔꯤꯕ ꯉꯥ ꯑꯗꯨ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯉꯥ ꯑꯗꯨ ꯆꯥꯅ ꯆꯥꯅ ꯃꯉꯥꯟ ꯅꯣꯛꯐꯦꯠꯁꯨ ꯇꯧꯖꯩ꯫ ꯃꯉꯥꯟꯅ ꯅꯣꯛꯐꯦꯠ ꯇꯧꯕꯗꯨ ꯎꯕꯗ ꯅꯨꯡꯁꯤꯅ ꯁꯥꯎꯅ, ꯍꯦ, ꯀꯩꯒꯤꯅꯣ ꯅꯪ ꯅꯣꯛꯏꯗꯣ? ꯑꯩꯉꯣꯟꯗ ꯀꯔꯤ ꯀꯔꯤꯒ ꯈꯜꯂꯒ ꯅꯣꯛꯏꯔꯣ? ꯍꯥꯏꯗꯤ ꯐꯠꯇꯕ ꯋꯥꯈꯜꯒ ꯈꯜꯂꯤꯔꯕ? ꯍꯥ? ꯋꯥꯈꯜꯗꯣ ꯑꯐꯕ ꯈꯔ ꯈꯜꯂꯨꯀꯣ, ꯑꯩꯁꯤ ꯅꯨꯄꯤꯅꯤ, ꯄꯥꯡꯒꯜ ꯁꯣꯜꯂꯤ ꯀꯥꯏꯅ ꯎꯁꯤꯠꯇꯕ ꯋꯥꯈꯜꯗꯤ ꯈꯟꯅꯨꯀꯣ꯫ ꯏꯆꯟ, ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ, ꯅꯪꯅ ꯈꯜꯂꯤꯕ ꯃꯌꯥꯝꯗꯨꯗꯤ ꯑꯩ ꯑꯃꯠꯇ ꯈꯟꯗꯦꯀꯣ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯣꯛꯂꯤꯕ? ꯑꯩꯒꯤ ꯁꯛꯁꯦ ꯌꯥꯝꯅꯒ ꯅꯣꯛꯅꯤꯡꯕ ꯁꯛꯇꯥꯒ ꯆꯦꯟꯕ꯭ꯔꯕ? ꯍꯥꯏꯌꯣ, ꯅꯪꯅ ꯅꯣꯛꯄꯒꯤ ꯃꯔꯝꯗꯣ, ꯃꯔꯝ ꯆꯥꯗ꯭ꯔꯗꯤ ꯑꯩꯅꯦ ꯐꯠꯇꯦ ꯍꯥꯏꯅꯣ꯫ ꯑꯗꯨꯕꯨꯔꯣ, ꯏꯆꯟꯅ ꯋꯥꯏꯈꯨ ꯀꯤꯕꯒꯤ ꯅꯈꯣꯡꯒ ꯀꯥꯎꯔꯒ ꯀꯞꯄꯗꯨ ꯎꯔꯒ ꯅꯣꯛꯅꯤꯡꯉꯛꯄ ꯑꯗꯨꯒꯤꯅꯤ, ꯂꯥꯟꯅ ꯈꯟꯅꯨꯀꯣ꯫ ꯑꯗꯣ ꯏꯆꯟ, ꯅꯍꯥꯛꯁꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯃꯤꯡꯅ ꯀꯔꯤ ꯀꯧꯒꯦ? ꯀꯗꯥꯏꯗ ꯆꯠꯇꯧꯔꯤꯕꯅꯣ? ꯑꯩꯒꯤ ꯃꯤꯡ ꯅꯨꯡꯁꯤ ꯀꯧꯋꯦ, ꯑꯗꯨꯒ ꯑꯩꯗꯤ ꯑꯩꯒꯤ ꯃꯃꯤꯒꯤ ꯂꯩꯕꯥꯛ ꯊꯥꯗꯣꯛꯂꯝꯂꯒ ꯃꯇꯝ ꯈꯔ ꯂꯝ ꯀꯣꯏꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯉꯥ ꯌꯥꯏꯕꯒꯤ ꯃꯅꯝꯗꯨꯗ ꯉꯥꯗꯣ ꯆꯥꯅꯤꯡꯕꯅ ꯂꯥꯛꯑꯝꯕꯅꯦ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯃꯨꯛ ꯂꯝ ꯀꯣꯏꯕ ꯆꯠꯂꯗꯣꯏꯅꯦ꯫ ꯑꯍꯣ, ꯃꯃꯤꯒꯤ ꯂꯩꯕꯥꯛꯇꯒꯤ ꯂꯝ ꯀꯣꯏꯕ ꯂꯥꯛꯏꯕ? ꯑꯩꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯃꯤꯒꯤ ꯂꯩꯕꯥꯛꯇꯨꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯇꯥꯖꯗ꯭ꯔꯤ, ꯉꯁꯤ ꯅꯍꯥꯛꯅ ꯍꯥꯏꯔꯒꯗ ꯇꯥꯏꯅꯦ꯫ ꯑꯗꯣ ꯑꯣꯏꯗꯕꯗꯤ ꯍꯥꯏꯅꯣ, ꯑꯁꯦꯡꯕꯒꯤ ꯃꯃꯤꯒꯤ ꯂꯩꯕꯥꯛꯄꯨ ꯂꯩꯕ꯭ꯔꯣ? ꯍꯦ ꯑꯄꯪ, ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤꯅꯦ, ꯃꯃꯤꯒꯤ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯄꯅꯦ꯫ ꯑꯗꯨꯅꯅꯦ ꯉꯔꯥꯡ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯧꯕꯗ ꯅꯍꯥꯛꯅ ꯑꯩꯕꯨ ꯎꯗ꯭ꯔꯤꯕꯗꯣ꯫ ꯑꯗꯣ ꯉꯥꯏꯈꯣ, ꯅꯍꯥꯛꯇꯤ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯑꯣꯏꯅꯤꯅ ꯑꯩꯒ ꯄꯨꯟꯅ ꯂꯝ ꯈꯔ ꯀꯣꯏꯃꯤꯟꯅꯔꯨꯁꯤꯗꯅ, ꯀꯔꯤ ꯀꯥꯏꯒꯦ? ꯑꯗꯣ ꯅꯍꯥꯛꯁꯤ ꯄꯥꯈꯪꯂꯣ? ꯄꯥꯈꯪꯗꯤ ꯃꯥꯜꯂꯦ, ꯅꯁꯛ ꯍꯥꯏꯔ ꯈꯔ ꯈꯔ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯏ, ꯀꯨꯆꯨꯗꯨꯗꯤ ꯈꯔ ꯃꯨꯖꯔꯁꯨ꯫ ꯍꯣꯏ ꯃꯥꯅꯤ, ꯑꯩ ꯄꯥꯈꯪꯅꯤ, ꯃꯁꯛ ꯌꯥꯝꯅ ꯊꯤꯕ ꯂꯥꯏꯔꯕ ꯄꯥꯈꯪꯅꯤ꯫ ꯑꯗꯣ ꯅꯪꯒ ꯄꯨꯟꯅ ꯂꯝ ꯀꯣꯏꯕ ꯆꯠꯄꯁꯦ ꯌꯥꯗꯤ ꯌꯥꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯑꯩꯅ ꯌꯨꯝꯗ ꯍꯟꯗ꯭ꯔꯤꯕꯁꯦ ꯅꯨꯃꯤꯠ 6 ꯁꯨꯔꯕꯅꯤ꯫ ꯏꯃꯥ ꯄꯥꯕꯨꯡꯅ ꯑꯩꯁꯦ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯈꯟꯅ ꯋꯥꯔꯝꯃꯅꯤ꯫ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯔꯁꯨ ꯃꯥꯏꯀꯩ ꯀꯗꯣꯝꯗ ꯆꯠꯇꯣꯏꯅꯣ ꯈꯪꯗꯦ꯫ ꯑꯗꯣ ꯑꯩꯒꯤ ꯌꯨꯝ ꯊꯤꯔꯒ ꯌꯨꯝꯗ ꯍꯟꯅ ꯆꯠꯁꯤꯔꯥ? ꯑꯄꯪ, ꯑꯩꯅ ꯑꯄꯪ ꯍꯥꯏꯁꯦ ꯁꯥꯎꯅꯨꯀೋ꯫ ꯑꯩꯒ ꯂꯝ ꯀꯣꯏꯕ ꯆꯠꯂꯗꯤ ꯅꯍꯥꯛꯀꯤ ꯈꯨꯟꯗꯨꯁꯨ ꯊꯦꯡꯅꯔꯛꯄ ꯌꯥꯏꯗꯅ꯫ ꯃꯥꯏꯀꯩ ꯀꯗꯣꯝꯗ ꯅꯌꯨꯝꯗ ꯂꯩꯔꯤꯅꯣ ꯍꯥꯏꯕ ꯐꯥꯎ ꯈꯪꯗ꯭ꯔꯒ ꯀꯃꯥꯏꯅ ꯆꯠꯇꯧꯔꯤꯕꯅꯣ? ꯑꯗꯨꯅ ꯂꯝ ꯀꯣꯏꯕ ꯍꯥꯟꯅ ꯑꯩꯒ ꯆꯠꯂꯁꯦ꯫ ꯑꯗꯣ ꯁꯥꯎꯕꯗꯤ ꯌꯥꯗꯦ, ꯑꯩꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯃꯁꯥꯒꯤꯅꯤꯀꯣ, ꯑꯗꯣ ꯄꯨꯛꯅꯤꯡꯗꯗꯤ ꯀꯩꯁꯨ ꯂꯩꯇꯦ꯫ ꯑꯩꯗꯤ ꯌꯥꯝꯅꯁꯨ ꯆꯝꯕꯅꯤꯀꯣ, ꯁꯛꯁꯨ ꯐꯖꯗ꯭ꯔꯥ ꯑꯩꯁꯦ? ꯁꯛ ꯐꯖꯕꯒꯤꯅꯦ ꯗꯣꯡ ꯗꯣꯡ ꯍꯥꯏꯔꯤꯁꯦ꯫ ꯃꯉꯥꯟꯗꯣ ꯃꯆꯤꯟ ꯆꯞ ꯂꯦꯞꯂꯒ ꯊꯃꯣꯏꯗ ꯑꯁꯨꯝꯅ ꯈꯟꯖꯩ, ꯀꯩꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯃꯁꯥꯅꯒ ꯌꯥꯝ ꯊꯥꯒꯠꯂꯤꯁꯤꯅ, ꯃꯁꯛ ꯐꯖꯩ ꯀꯥꯏꯅ ꯀꯥꯡ ꯑꯃꯣꯝ ꯍꯦꯛ ꯃꯥꯜꯂꯒ, ꯋꯥꯉꯥꯡ ꯁꯉꯥꯡꯃꯛꯅꯦ ꯑꯉꯝꯕꯗ ꯏꯁꯤꯡ ꯆꯦꯟꯊꯕꯒꯨꯝ ꯈꯥꯝꯕ ꯂꯥꯛꯄ ꯌꯥꯗ ꯉꯥꯡꯉꯤꯅꯦ꯫ ꯐꯔꯦ, ꯑꯩ ꯃꯥꯅ ꯍꯥꯏꯕꯁꯤ ꯌꯥꯔꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯕ ꯃꯇꯨꯡ ꯅꯨꯡꯁꯤꯅ ꯂꯝ ꯀꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯨ ꯃꯉꯥꯟꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯨꯡꯁꯤꯒꯤ ꯁꯒꯣꯜꯗ ꯅꯨꯡꯁꯤꯅ ꯊꯧꯔꯒ ꯃꯉꯥꯟꯅ ꯇꯣꯡꯂꯒ ꯂꯝ ꯀꯣꯏꯕ ꯃꯈꯥ ꯇꯥꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯨꯔꯦꯟ ꯑꯗꯨ ꯂꯥꯟꯊꯣꯛꯇꯕ ꯃꯔꯝꯅ ꯈꯨꯜ ꯑꯃꯠꯇ ꯊꯦꯡꯅꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯅꯣꯡ ꯅꯤꯅꯤ ꯄꯣꯊꯥꯅꯕ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯐꯝ ꯑꯃ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯉꯥꯟꯅ ꯅꯨꯡꯁꯤꯗ ꯆꯥꯕ ꯌꯥꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯔꯤꯉꯩ ꯀꯩ ꯈꯔ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯌꯥ ꯂꯥꯎꯅ ꯀꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯉꯥꯟꯅ ꯂꯝꯍꯨꯏꯗ ꯉꯥ ꯄꯤꯖꯈꯤꯕꯒꯨꯝ ꯑꯆꯥ ꯑꯊꯛꯁꯤꯡꯗꯨ ꯀꯩꯁꯤꯡꯗꯨꯗ ꯄꯤꯖꯔꯝꯃꯤ꯫ ꯑꯗꯨ ꯍꯦꯛ ꯆꯥꯈꯤꯕꯒ ꯀꯩ ꯃꯌꯥꯝꯗꯨ ꯍꯟꯈꯤꯔꯝꯃꯤ꯫
ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯥꯅꯕꯁꯨ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯇꯨꯔꯦꯟ ꯑꯗꯨ ꯂꯥꯟꯊꯣꯛꯇꯕ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯇꯨꯔꯦꯟ ꯑꯗꯨꯗꯤ ꯏꯁꯤꯡ ꯌꯥꯝꯅ ꯆꯥꯎꯕ ꯏꯔꯩ ꯌꯥꯝꯅ ꯀꯟꯕꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯥꯟꯕ ꯉꯝꯂꯝꯗꯦ ꯑꯗꯨꯕꯨ ꯃꯉꯥꯟꯅ ꯂꯐꯨ ꯄꯥꯝꯕꯤ ꯈꯔ ꯀꯣꯏꯊꯤ ꯊꯤꯔꯒ ꯌꯥꯜꯂꯝꯃꯤ ꯑꯗꯨꯒ ꯎꯔꯤ ꯑꯀꯟꯕ ꯈꯔ ꯄꯨꯟꯅ ꯀꯤꯁꯤꯟꯗꯨꯅ ꯇꯨꯔꯦꯟꯗ ꯊꯝꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯐꯨ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯇꯨꯔꯦꯟꯗꯨ ꯂꯥꯟꯊꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯁꯒꯣꯜ ꯑꯗꯨꯗꯤ ꯂꯥꯟꯊꯣꯔꯛꯇ꯭ꯔꯤ ꯃꯉꯥꯟꯅ ꯁꯒꯣꯜ ꯑꯗꯨ ꯂꯧꯕ ꯆꯠꯀꯦ ꯇꯧꯕꯗ ꯅꯨꯡꯁꯤꯅ ꯈꯝꯂꯝꯃꯤ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯁꯒꯣꯜꯗꯨꯗ ꯌꯦꯡꯂꯒ ꯑꯃꯨꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨ ꯃꯈꯣꯡ ꯑꯅꯤ ꯊꯥꯡꯒꯠꯂꯒ ꯈꯣꯡꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯨꯔꯦꯟꯗꯨꯗ ꯐꯟ ꯆꯣꯡꯊꯔꯒ ꯏꯔꯣꯏꯗꯨꯅ ꯂꯥꯟꯊꯣꯔꯛꯈꯤ ꯃꯗꯨ ꯎꯕꯗ ꯃꯉꯥꯟꯅ ꯁꯒꯣꯜꯁꯨ ꯏꯔꯣꯏꯕ ꯍꯩꯟꯕ ꯑꯣꯏꯔꯦꯀꯣ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯒꯣꯜ ꯑꯗꯨꯗ ꯆꯣꯠꯂꯤꯕꯗꯨ ꯀꯪꯅꯕ ꯇꯩꯊꯣꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅ ꯁꯒꯣꯜ ꯊꯧꯔꯒ ꯃꯈꯥ ꯇꯥꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡ ꯈꯨꯜ ꯑꯃ ꯌꯧꯔꯛꯂꯝꯃꯤ ꯈꯨꯜ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯅꯨꯡꯁꯤꯅ ꯁꯦꯜ ꯈꯔ ꯄꯨꯊꯣꯛꯂꯒ ꯆꯦꯡ ꯆꯥꯛ ꯈꯔ ꯂꯩꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯉꯥꯟꯅ ꯋꯥ ꯑꯃ ꯌꯥꯜꯂꯒ ꯃꯇꯥꯡ 3 ꯀꯛꯂꯒ ꯆꯦꯡ ꯍꯥꯞꯇꯨꯅ ꯊꯣꯡꯂꯝꯃꯤ ꯃꯉꯥꯟꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨ ꯅꯨꯡꯁꯤꯗꯤ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅ ꯌꯥꯝꯅ ꯉꯛꯆꯩ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯃꯈꯥ ꯇꯥꯅ ꯂꯝ ꯀꯣꯏꯕ ꯆꯠꯀꯦ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯃꯔꯤꯅ ꯊꯥꯡ ꯁꯠꯂꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯦꯡꯒꯅꯨ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯃꯉꯥꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯍꯥꯏꯅ ꯃꯉꯥꯟꯁꯨ ꯀꯤꯗꯕ ꯁꯥꯗꯨꯅ ꯂꯩꯖꯩ ꯅꯨꯡꯁꯤꯅ ꯃꯥꯒꯤ ꯅꯨꯡꯗꯨ ꯄꯨꯊꯣꯔꯛꯂꯒ ꯃꯤꯅ ꯎꯗꯅꯕ ꯃꯃꯤ ꯑꯣꯟꯅꯕ ꯑꯅꯤꯁꯨꯕ ꯃꯌꯦꯛꯇꯨ ꯄꯥꯔꯝꯃꯤ ꯑꯗꯨ ꯍꯦꯛ ꯄꯥꯕ ꯂꯣꯏꯕꯒ ꯅꯨꯡꯁꯤꯗꯨ ꯍꯨꯔꯥꯟꯕ ꯃꯔꯤ ꯑꯃꯗꯤ ꯃꯉꯥꯟꯅ ꯎꯈꯤꯗ꯭ꯔꯦ ꯍꯨꯔꯥꯟꯕ ꯃꯔꯤꯗꯨꯗꯤ ꯃꯗꯨ ꯎꯕꯗ ꯊꯥꯡꯒ ꯊꯥꯗꯔꯝꯂꯒ ꯍꯧ ꯊꯥꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯈꯣꯏꯅ ꯍꯦꯛ ꯆꯦꯟꯈꯤꯕꯒ ꯅꯨꯡꯁꯤꯗꯨ ꯅꯨꯡꯗ ꯌꯦꯛꯄ ꯃꯌꯦꯛꯇꯨ ꯄꯥꯔꯒ ꯃꯉꯥꯟꯒꯤ ꯃꯤꯠꯃꯥꯡꯗ ꯊꯣꯛꯂꯛꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯍꯨꯔꯥꯟꯕꯅ ꯂꯪꯊꯣꯛꯂꯝꯕ ꯊꯥꯡꯁꯤꯡꯗꯨꯗꯒꯤ ꯊꯥꯡ 2 ꯄꯥꯏꯔꯒ ꯁꯒꯣꯜꯗ ꯀꯥꯈꯠꯂꯛꯈꯤ ꯃꯉꯥꯟꯗꯤ ꯅꯨꯡꯁꯤꯗ ꯀꯩꯁꯨ ꯍꯥꯏꯗ ꯑꯗꯨꯃꯛ ꯂꯩꯖꯩ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯈꯥ ꯇꯥꯅ ꯂꯥꯛꯂꯝꯃꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯐꯖꯕ ꯃꯐꯝ ꯀꯌꯥ ꯀꯣꯏꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯃꯣꯏ ꯊꯃꯣꯏ ꯃꯁꯛ ꯈꯪꯅꯔꯛꯈꯤ ꯑꯗꯨꯒ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯅꯔꯛꯈꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝ ꯀꯣꯏꯔꯛꯄꯗ ꯂꯩꯕꯥꯛꯀꯤ ꯃꯤ ꯀꯌꯥ ꯇꯤꯟꯕ ꯀꯩꯊꯦꯜ ꯑꯃ ꯌꯧꯔꯛꯈꯤ ꯀꯩꯊꯦꯜ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯐꯖꯕ ꯐꯤꯔꯣꯜ ꯃꯃꯜ ꯑꯇꯥꯡꯕ 2 ꯂꯩꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯁꯦꯠꯂꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯂꯩꯕꯥꯛꯇꯨꯒꯤ ꯁꯒꯣꯜ ꯂꯥꯟꯃꯤ ꯈꯔꯅ ꯃꯤꯌꯥꯝ ꯇꯥꯅꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯥꯎ 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 ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ ꯍꯌꯦꯡꯗꯒꯤꯅ ꯅꯨꯃꯤꯠ 8 ꯆꯨꯞꯅ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯅꯤꯡꯊꯧꯁꯤꯡ ꯄꯨꯜꯂꯒ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯒꯗꯧꯔꯤ ꯍꯥꯏꯔꯤꯕ ꯁꯒꯣꯜ ꯀꯥꯡꯖꯩ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯥꯏ ꯄꯥꯛꯄ ꯃꯤꯁꯛꯇꯨꯗ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯄꯤꯒꯅꯤ ꯑꯗꯨꯅ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯕ ꯍꯩꯕ ꯃꯤ ꯂꯩꯔꯕꯗꯤ ꯍꯌꯦꯡꯃꯛ ꯑꯌꯨꯛꯀꯤ ꯃꯇꯝ ꯂꯥꯟꯗ꯭ꯔꯤꯉꯩ ꯀꯣꯅꯨꯡꯗ ꯂꯥꯛꯄꯤꯌꯨ ꯑꯁꯨꯝꯅ ꯄꯥꯎꯖꯦꯜ ꯄꯤꯔꯝꯃꯤ ꯄꯥꯎꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯨꯡꯁꯤꯅ ꯃꯉꯥꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ इबुंग मंगाल तंजा असे मांगहनबा फते नहाक निंगथौ ओइनिंग्रो करिगुंबा नहाकनगा माइ पाकलबदी अखोय अनिसे यामना नुंगाइगनी तानिंगदिको नुंगसि अइने करि खंग हैरदना निंगथौ ओइदोरिनो सगोल कांजै फाव हैतबैना निंगथौ हाइदुदिने मसा फब वखल लौसिंग लैबा सादा लांदा मथौना फब अदुना ओइदौनि कैसु खनगनो अइसे ममीगी लेबाकता चावरपा नुंगसिने खंगबो अइनबु खनख्रबा माइ पाकलोइदबा अमत्ता लैतेको नहाकना यैदौरिबा कांग्रुमदो अइना पाइरगा पुरके अदुगा नंगना पंजन चनबा यारनिदना कैसु वागनु अइ तौरके यौ अदो ngasiगिदे अखोयनी मफम अमा येंगलगा पोथारसि अदुगा हयेंग अन्ना कोनुंगदा चसि अइना हाइबा याद्रदि इबुंग नहाकी इमा पाबुंग उजरोय करिगुमा निंगथौ ओइरदि लामी मयाम थादोकलगा थिहला लोइरे मंगानसु होय यारे हाइना हाइरमि असुमना मखोय अनिदो मफम अमदा पोथारमि असुमना नुमित अदुसु हौख्रे मथंगी नुमितनि मंगान अमदि नुंगसि कोनुंग ताबा लंबीदा असुम लाक्लमि मतम अदुदा सगोल कांजै सानबा लाक्पा कयाना मखोय अनिबु उरगा नोकनबसु यावरमि अदुबु मखोय अनिसु कैसु खंदा कोनुंग तमना सगोल थोरमि पुंगजा खरगी मतुंग मखोय अनिसु कोनुंग यौरखि अदुगा सगोल कांजै सानबा यावनबा निंगथौदा हाइनरमि निंगथौनसु अयाबा पिरमि असुमना मिकुप खरगी मतुंग लेबाक अमगा तोंगान तोंगाल खाइदोकनरगा सगोल कांजै सानबा हौरक्लमि अरोइबदा लेबाक सिगी मीगा अतोपा अमगा सानबा तारम अरोइबा सानदौरिबा असिदि ख्वाइदगी हैथोइ सिंथोइबा अनि खल्लगा सानगदौरिबनि करिगुम्बा माइ पाकपा मीदुदा लेबाक सिगी निंगथौना लेबाक तंखाइ पीदौरिबनि मरम अदुना हैथोइ सिंथोइबा खंदोकनबा लेबाक सिगी सगोलोइ सिंदु मखोइ मसेन सानरमि मतम असिदा नुंगसिना मीना उदनबा मयेक्तु पारगा मम्मी ओनखिरमि अदुगा कांग्रुम अदु पुरगा चेलमि अदुगा मंगानदा पिरमि
ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯉꯥꯟꯅ ꯄꯟꯖꯟ ꯀꯌꯥ ꯆꯟꯕ ꯉꯝꯖꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛꯁꯤꯒꯤ ꯑꯍꯩꯕ ꯃꯉꯥꯟꯅ ꯑꯣꯏꯔꯕꯗ ꯃꯉꯥꯟꯕꯨ ꯑꯔꯣꯏꯕ ꯁꯥꯟꯅꯕꯒꯤ ꯃꯤꯁꯛꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯨꯒꯤꯁꯨ ꯑꯍꯩꯕ ꯑꯃ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯇꯣꯞꯄ ꯁꯒꯣꯜꯂꯣꯏ ꯑꯗꯨꯅ ꯆꯦꯜꯂꯛꯂꯤꯕ ꯀꯥꯡꯗ꯭ꯔꯨꯝ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯇꯥꯞ ꯄꯥꯏꯔꯒ ꯃꯉꯥꯜꯗ ꯂꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯇꯣꯞꯄꯗꯨꯅ ꯍꯦꯛ ꯄꯥꯏꯕꯒ ꯃꯉꯥꯜꯗ ꯍꯦꯛꯇ ꯌꯧꯔꯛꯄ ꯑꯁꯤꯗ ꯃꯌꯥꯝꯗꯨ ꯉꯛꯄꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯥꯡꯖꯩ ꯁꯥꯟꯅꯕ ꯑꯗꯨ ꯃꯉꯥꯜꯅ ꯃꯥꯏ ꯄꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯎꯔꯕ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯗꯨ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯂꯒ ꯃꯉꯥꯜꯗ ꯄꯤꯔꯝꯃꯤ꯫ ꯃꯉꯥꯜꯒꯤ ꯃꯁꯥꯅꯗ ꯉꯛꯈꯤꯕ ꯄꯦꯟꯈꯤꯕ ꯅꯤꯡꯊꯧ ꯀꯌꯥꯅꯁꯨ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯅ ꯂꯥꯟꯃꯤ ꯀꯌꯥꯁꯨ ꯄꯤꯔꯗꯨꯅ ꯃꯉꯥꯜꯅ ꯀꯣꯅꯨꯡ ꯁꯥꯔꯒ ꯂꯩꯒꯗꯧꯕ ꯃꯐꯝ ꯑꯗꯨ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯉꯥꯜꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯅꯨꯡꯁꯤꯕꯨꯁꯨ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯃꯉꯥꯜꯅ ꯂꯩꯅꯕ ꯀꯣꯅꯨꯡ ꯁꯥꯕ ꯍꯧꯔꯝꯃꯤ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡ ꯀꯣꯅꯨꯡ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯃꯅꯥꯏ ꯀꯌꯥꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯃꯉꯥꯜꯗꯨ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛ ꯀꯌꯥ ꯇꯧꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯉꯥꯜꯅ ꯀꯣꯜꯂꯤꯕ ꯈꯨꯜ ꯃꯌꯥꯝꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯃꯉꯥꯜꯕꯨ ꯃꯁꯛ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯨꯡꯁꯤꯒꯤ ꯃꯄꯥꯗꯨꯗꯤ ꯃꯆꯥꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯄꯥꯎ ꯇꯥꯅꯤꯡꯕ, ꯃꯁꯛ ꯎꯅꯤꯡꯕꯅ ꯃꯄꯥꯗꯨ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯨꯡꯁꯤ ꯑꯃꯗꯤ ꯃꯉꯥꯜꯗꯨ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ "ꯏꯕꯨꯡ ꯃꯉꯥꯜ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯅꯤꯡꯕ ꯊꯨꯡꯂꯅꯤꯀꯣ? ꯅꯍꯥꯛꯀꯤ ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈ꯭ꯔꯅꯤꯀꯣ? ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯩꯒꯤ ꯃꯃꯤꯒꯤ ꯂꯩꯕꯥꯛꯇ ꯍꯟꯈ꯭ꯔꯒꯦꯀꯣ꯫ ꯏꯕꯨꯡꯒꯤ ꯅꯥꯛꯇꯗꯤ ꯑꯗꯨꯝ ꯂꯩꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯃꯤꯇꯣꯞ ꯑꯣꯏꯔꯨꯕꯅ ꯐꯪꯉꯔꯣꯏ꯫ ꯑꯗꯣ ꯏꯕꯨꯡ, ꯑꯩꯒꯤ ꯄꯥꯕꯨꯡꯗꯣ ꯑꯩ ꯎꯗꯕꯗ ꯋꯥꯔꯝꯃꯅꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯉꯁꯤꯃꯛ ꯑꯩꯒꯤ ꯃꯃꯤꯒꯤ ꯂꯩꯕꯥꯛꯇ ꯍꯜꯂꯒꯦ." "ꯏꯆꯟ, ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯉꯁꯤ ꯑꯩꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯛꯂꯤꯕ ꯑꯃꯗꯤ ꯅꯤꯡꯊꯧ ꯑꯣꯏꯔꯛꯂꯤꯕ, ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯍꯥꯛꯀꯤ ꯃꯇꯦꯡꯅ ꯑꯣꯏꯔꯛꯈꯤꯕ, ꯐꯪꯖꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯈꯣꯏꯌꯨꯝ ꯂꯥꯏꯅ ꯊꯥꯔꯛꯈꯤꯕ ꯑꯩꯒꯤ ꯇꯥꯡꯂꯕ ꯃꯤꯁꯛꯇꯨꯅꯤ꯫ ꯅꯍꯥꯛꯅ ꯑꯩ ꯊꯥꯗꯣꯛꯂꯝꯕꯗ ꯑꯩꯅ ꯀꯔꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯍꯧꯒꯅꯤ? ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯁꯤ, ꯑꯗꯨꯒ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯍꯥꯛꯀꯤ ꯂꯩꯕꯥꯛꯇ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯗꯤ ꯂꯥꯟꯃꯤ ꯈꯔꯒ ꯆꯠꯂꯁꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯄꯥꯕꯨꯡꯗ ꯍꯥꯏꯖꯔꯁꯤ, ꯅꯍꯥꯛ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯉꯝꯃꯣꯏꯌꯦ ꯅꯨꯡꯁꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯅꯪꯒ ꯑꯩꯒ ꯂꯣꯏꯅꯔꯛꯄꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯣꯟꯅ ꯅꯨꯡꯁꯤꯕ, ꯂꯣꯟꯅ ꯂꯥꯠꯆꯔꯤꯕꯁꯦ ꯅꯍꯥꯛꯀꯤ ꯁꯛꯇꯝꯁꯤꯅꯤ ꯅꯨꯡꯁꯤ." ꯅꯨꯡꯁꯤꯅꯁꯨ ꯃꯉꯥꯜꯕꯨ ꯂꯣꯟꯅ ꯅꯤꯡꯖꯕ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯈꯜ ꯃꯥꯟꯅꯔꯝꯕ ꯑꯣꯏꯕꯅ ꯈꯨꯗꯛꯇ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯩꯕꯥꯛꯇꯨꯒꯤ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯔꯛꯇꯒꯤ ꯃꯉꯥꯜꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯏꯕꯨꯡ ꯑꯗꯨ ꯃꯉꯥꯜꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ "ꯅꯍꯥꯛ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯃꯉꯥꯜꯗꯨ ꯅꯠꯇꯕ꯭ꯔꯥ?" ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯉꯥꯜꯅꯁꯨ "ꯃꯃꯥ ꯃꯄꯥ ꯎꯕꯗ ꯑꯩ ꯅꯈꯣꯏꯒꯤ ꯅꯆꯥ ꯃꯉꯥꯜꯗꯨꯅꯤ" ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯒꯤ ꯅꯨꯡꯉꯥꯏꯔꯤꯉꯩ ꯃꯔꯛ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯊꯦꯡꯅꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯃꯨꯛ ꯍꯥꯞꯂꯔꯤ꯫ ꯅꯨꯡꯁꯤꯅ ꯍꯥꯏꯈꯤꯕ ꯃꯃꯥ ꯃꯄꯥꯒ ꯅꯣꯡꯃꯗꯤ ꯊꯦꯡꯅꯒꯅꯤ, ꯅꯤꯡꯊꯧ ꯑꯣꯏꯗꯕꯁꯨ ꯌꯥꯗꯦ ꯍꯥꯏꯅ ꯊꯧꯅꯥ ꯍꯥꯞꯈꯤꯕ ꯀꯌꯥꯗꯨ ꯅꯤꯡꯁꯤꯡꯂꯒ ꯅꯨꯡꯁꯤꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯉꯥꯜꯅ ꯃꯃꯥ ꯃꯄꯥꯗ ꯅꯣꯡ ꯅꯤꯅꯤꯗꯤ ꯅꯨꯡꯁꯤꯒꯤ ꯂꯩꯕꯥꯛꯇ ꯆꯠꯇꯨꯅ ꯃꯄꯥꯕꯨ ꯈꯨꯔꯨꯝꯖꯔꯨꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯅꯁꯨ ꯑꯌꯥꯕꯗꯨ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯅꯥꯏ ꯃꯁꯦꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯉꯥꯜ ꯑꯃꯗꯤ ꯅꯨꯡꯁꯤꯗꯨ ꯅꯨꯡꯁꯤꯒꯤ ꯃꯃꯤꯒꯤ ꯂꯩꯕꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯥꯛꯂꯕ ꯃꯇꯨꯡ ꯃꯃꯤꯒꯤ ꯂꯩꯕꯥꯛ ꯌꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯤꯒꯤ ꯂꯩꯕꯥꯛꯇ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯕꯨ ꯎꯕꯗ ꯉꯛꯆꯩ, ꯑꯗꯨꯕꯨ ꯃꯉꯥꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯅꯗꯤ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯌꯨꯝ ꯀꯩ ꯃꯌꯥꯝꯗꯤ ꯎꯔꯝꯃꯤ꯫ ꯂꯩꯔꯛ ꯈꯨꯜꯂꯛꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯁꯤꯒꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯄꯥꯕꯨꯡꯕꯨ ꯀꯧꯖꯔꯛꯏ꯫ ꯃꯄꯥꯕꯨꯡꯁꯨ ꯃꯆꯥꯅꯨꯄꯤ ꯅꯨꯡꯁꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯄꯥ ꯃꯆꯥ ꯀꯨꯏꯅ ꯎꯅꯔꯨꯗꯕꯒꯤ ꯀꯣꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯔꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯨꯡꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯁ ꯄꯥꯕꯨꯡ, ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯔꯨꯔꯦ꯫ ꯇꯨ ꯂꯥꯛꯂꯤꯕꯁꯦ ꯅꯤꯡꯊꯧ ꯑꯁꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯤ꯫ ꯉꯔꯥꯡꯗ ꯃꯥꯒ ꯑꯩꯒ ꯂꯨꯍꯣꯡꯕꯅꯤ꯫ ꯑꯗꯣ ꯄꯥꯕꯨꯡ, ꯁꯦ ꯅꯨꯡꯁꯤ ꯂꯧꯁꯤꯜꯂꯣ, ꯑꯗꯨꯒ ꯅꯁꯛꯇꯣ ꯃꯌꯥꯝꯗ ꯎꯍꯜꯂꯣ꯫ ꯃꯌꯥꯝꯁꯤꯅ ꯑꯩꯁꯦ ꯑꯉꯥꯎꯕꯤ ꯑꯣꯏꯅ ꯎꯔꯝꯃꯅꯤ." "ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ꯫ ꯀꯗꯥꯏ ꯅꯨꯡ ꯑꯗꯨ ꯏꯄꯥꯗ ꯄꯤꯔꯛꯎ." ꯑꯁꯨꯝꯅ ꯅꯨꯡ ꯑꯗꯨ ꯃꯄꯥꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯨꯡꯗ ꯌꯦꯛꯂꯤꯕ ꯑꯍꯥꯟꯕ ꯃꯌꯦꯛ ꯑꯗꯨ ꯄꯥꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯨꯡꯁꯤꯒꯤ ꯃꯄꯥꯕꯨꯡꯗꯨ ꯃꯉꯥꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯦꯜ ꯃꯌꯥꯝꯗꯨꯅꯁꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯉꯥꯜꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯆꯥ ꯏꯕꯨꯡ, ꯍꯧꯖꯤꯛꯇꯤ ꯏꯄꯥ ꯁꯤꯔꯁꯨ ꯌꯥꯔꯦ꯫ ꯑꯩꯒꯤ ꯏꯆꯥ ꯑꯉꯥꯎꯕꯤꯁꯦ ꯍꯥꯟꯅꯒꯁꯨ ꯌꯥꯝꯅ ꯃꯥꯟꯅꯗ꯭ꯔꯦ, ꯋꯥꯈꯜ ꯑꯣꯟꯊꯣꯛꯅꯁꯨ ꯇꯥꯔꯛꯈ꯭ꯔꯦ꯫ ꯑꯩꯗꯤ ꯑꯩꯒꯤ ꯂꯝꯍꯦꯟꯕꯤꯁꯦ ꯐꯠꯇ ꯅꯨꯡꯗꯒ ꯊꯣꯛꯈ꯭ꯔꯕ꯭ꯔꯥ ꯈꯟꯗꯨꯅ ꯋꯥꯔꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯔꯦ,
ꯑꯗꯣ ꯅꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕ ꯏꯄꯥꯅꯗꯤ ꯎꯍꯧꯗ꯭ꯔꯤ ꯑꯗꯨꯅꯅꯦ ꯅꯈꯣꯏ ꯑꯅꯤ ꯉꯁꯤꯁꯦ ꯅꯨꯃꯤꯠꯁꯨ ꯌꯥꯝꯅ ꯐꯩ ꯑꯩꯈꯣꯏꯒꯤ ꯃꯃꯤꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯁꯨ ꯂꯨꯍꯣꯡꯁꯤꯗꯅ ꯄꯥꯕꯨꯡ ꯅꯍꯥꯛ ꯉꯥꯎꯕ ꯍꯟꯗ꯭ꯔꯤꯕꯣ ꯀꯃꯥꯏꯅ ꯑꯅꯤꯔꯛ ꯂꯨꯍꯣꯡꯗꯣꯏꯅꯣ ꯍꯥꯏꯕ ꯉꯥꯎꯔꯛꯀꯅꯨꯀꯣ ꯃꯤ ꯃꯃꯥꯡꯗ ꯄꯥꯕꯨꯡ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯃꯨꯛ ꯃꯐꯝꯁꯤꯗ ꯂꯨꯍꯣꯡꯕꯗꯣ ꯅꯆꯥꯅ ꯌꯥꯖꯔꯦ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯗꯣ ꯍꯥꯊꯨ ꯍꯥꯊꯨ ꯍꯣꯡꯈꯤꯕꯅ ꯄꯥꯕꯨꯡꯅ ꯃꯥꯡꯖꯧꯅꯅ ꯄꯥꯎ ꯄꯤꯕ ꯉꯝꯈꯤꯗꯕ ꯑꯁꯤꯒꯤꯗꯃꯛꯇ ꯅꯌꯥꯕꯨ ꯅꯆꯥꯃꯛꯅꯤ ꯈꯟꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯀꯣ ꯏꯕꯥ ꯏꯕꯨꯡꯉꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯩꯗꯤ ꯁꯥꯎꯕꯁꯨ ꯍꯩꯇꯦꯀꯣ ꯏꯄꯥꯗꯤ ꯄꯦꯟꯖꯔꯤꯕꯅꯤ ꯏꯆꯥ ꯅꯨꯡꯁꯤꯅ ꯑꯁꯨꯝꯅ ꯍꯣꯡꯂꯝꯕ ꯑꯁꯤꯗ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯝ ꯈꯨꯟꯖꯥ ꯈꯔꯗ ꯄꯥꯎ ꯄꯤꯈꯤꯒꯦ ꯑꯗꯨꯒ ꯂꯨꯍꯣꯡꯂꯁꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡ ꯅꯨꯡꯁꯤꯒꯤ ꯃꯄꯥꯕꯨꯡꯅ ꯈꯨꯟꯖꯥ ꯃꯌꯥꯝꯗ ꯄꯥꯎ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯉꯁꯥꯏ ꯃꯉꯥꯜ ꯑꯃꯗꯤ ꯃꯅꯥꯏ ꯀꯌꯥ ꯅꯨꯡꯁꯤꯒꯤꯗ ꯆꯪꯈꯤꯕ ꯎꯕꯗꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯃꯃꯤꯒꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧꯗ ꯄꯥꯎ ꯄꯤꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯃꯤꯒꯤ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯅꯨꯡꯁꯤꯒꯤ ꯃꯌꯨꯝꯗ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯂꯝꯃꯤ ꯃꯃꯤꯒꯤ ꯅꯤꯡꯊꯧ ꯂꯥꯛꯄ ꯎꯕꯗ ꯅꯨꯡꯁꯤꯒꯤ ꯃꯄꯥꯕꯨꯡꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯃꯃꯤꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯑꯁꯦ ꯅꯈꯣꯏꯕꯨ ꯐꯥꯕ ꯄꯨꯟꯕ ꯂꯥꯛꯄ ꯅꯠꯇꯦꯅꯦ ꯅꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯂꯤꯕꯅꯤ ꯃꯇꯧ ꯀꯔꯝꯅ ꯃꯃꯤꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯉꯣꯜ ꯑꯃꯅ ꯃꯇꯧ ꯀꯔꯝꯅ ꯑꯇꯣꯞꯄ ꯃꯤꯒ ꯂꯨꯍꯣꯡꯂꯤꯕꯅꯣ ꯃꯁꯛꯀ ꯎꯅꯕ꯭ꯔꯥ ꯈꯪꯅꯤꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯅꯨꯡꯁꯤꯒꯤ ꯃꯄꯥꯕꯨꯡꯅ ꯅꯨꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯨꯡꯁꯤꯒꯤ ꯃꯄꯥꯕꯨꯡꯗ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯉꯁꯤꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯅꯍꯥꯛꯅ ꯑꯣꯏꯔꯣ ꯃꯁꯤꯒꯤ ꯅꯨꯡ ꯑꯁꯤ ꯑꯆꯝꯕ ꯅꯨꯡ ꯑꯃ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯄꯥꯏꯕ ꯁꯣꯛꯄ ꯉꯝꯗꯕ ꯅꯨꯡꯅꯤ ꯅꯨꯡ ꯑꯁꯤ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯃꯤꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯑꯋꯥꯕ ꯃꯤꯁꯤ ꯃꯤꯅꯥ ꯀꯌా ꯊꯣꯛꯈꯤꯕꯅꯤ ꯅꯨꯡ ꯑꯁꯤꯗꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯇꯅ ꯄꯥꯏꯒꯗꯕꯅꯤ ꯃꯄꯥꯒ ꯅꯤꯡꯊꯧꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯅꯨꯡꯁꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗꯨꯁꯨ ꯀꯣꯅꯨꯡꯗ ꯄꯨꯔꯝꯃꯤ ꯑꯗꯨꯒ ꯅꯨꯡꯁꯤ ꯑꯃꯗꯤ ꯃꯉꯥꯟꯗꯨ ꯃꯃꯤꯒꯤ ꯂꯩꯕꯥꯛ ꯀꯣꯅꯨꯡꯗ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ ꯑꯗꯨꯒ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯄꯤꯗꯨꯅ ꯈꯨꯗꯣꯜ ꯀꯌꯥ ꯇꯝꯂꯝꯃꯤ ꯑꯁꯨꯝꯅ ꯃꯃꯤꯒꯤ ꯂꯩꯕꯥꯛꯇ ꯃꯉꯥꯟ ꯑꯃꯗꯤ ꯅꯨꯡꯁꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯝꯂꯒ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯃꯤꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯅꯨꯡꯁꯤꯒꯤꯗꯤ ꯃꯄꯥꯕꯨꯡꯅ ꯂꯥꯟꯃꯤ ꯀꯌా ꯊꯥꯗꯨꯅ ꯃꯉꯥꯟꯒꯤ ꯂꯩꯕꯥꯛꯀ ꯃꯃꯤꯒꯤ ꯂꯩꯕꯥꯛꯀ ꯑꯃꯠꯇꯅꯤ ꯈꯦꯠꯅꯕ ꯂꯩꯇꯦ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯂꯩꯕꯥꯛ ꯀꯌꯥꯗ ꯄꯥꯎꯖꯦꯜ ꯄꯤꯔꯝꯃꯤ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯅꯤꯡꯊꯧꯁꯤꯡꯅꯁꯨ ꯃꯉꯥꯟꯒꯤ ꯂꯩꯕꯥꯛ ꯑꯃꯗꯤ ꯃꯃꯤꯒꯤ ꯂꯩꯕꯥꯛꯄꯨ ꯀꯤꯅ ꯆꯠꯆꯩ ꯑꯗꯨꯒ ꯃꯉꯥꯜ ꯑꯃꯗꯤ ꯃꯃꯤ ꯅꯤꯡꯊꯧꯅ ꯌꯥꯗꯕ ꯄꯥꯝꯗꯕ ꯊꯕꯛ ꯑꯃꯠꯇ ꯂꯩꯕꯥꯛ ꯑꯃꯠꯇꯅ ꯇꯧꯅꯈꯤꯗꯦ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯅꯤꯡꯊꯧꯁꯤꯡꯁꯨ ꯃꯉꯥꯟꯒꯤ ꯂꯩꯕꯥꯛꯇ ꯂꯥꯛꯇꯨꯅ ꯌꯥꯝꯕ ꯌꯥꯝꯗꯕ ꯈꯨꯗꯣꯜ ꯀꯌꯥ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯅꯨꯡꯁꯤꯅꯅ ꯂꯩꯅꯕ ꯍꯥꯏꯅꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯉꯥꯟꯗꯨ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯃꯄꯨ ꯑꯃꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝꯅꯁꯨ ꯃꯉꯥꯟꯕꯨ ꯃꯇꯤꯛ ꯃꯒꯨꯟ ꯋꯥꯡꯕ ꯃꯤꯁꯛꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯅꯨꯡꯁꯤꯁꯨ ꯃꯉꯥꯟꯒꯤ ꯂꯩꯕꯥꯛꯇ ꯑꯋꯥꯠꯄ ꯌꯥꯎꯗ ꯅꯨꯡꯉꯥꯏꯅ ꯄꯥꯟꯖꯈꯤ ꯃꯔꯛ ꯃꯔꯛꯇꯁꯨ ꯃꯃꯤꯒꯤ ꯂꯩꯕꯥꯛꯇ ꯆꯠꯇꯨꯅ ꯃꯄꯥꯕꯨꯡꯒ ꯎꯅꯖꯩ